Taranithoi Suba Manipur Legislative Assembly gi ngasi dai haukiba budget session da KUKI MLA singsu virtual mot sarugyari Deputy Minister Nemsa Kipgen MLA 58 Susampur LM Khokte MLA 46 Cycle Kemneo Haukip Hangsing Amasung MLA 55 Tipaimuk Ngorsanung Sanati sarugyari MLA LM Khokte Haojik2 Pao session asigi obituary reference the online ki kuthangna saruk yaduna laikidraba house member oiramba singi mapam ikai kumna busul krei ngarang Mars ki tang nipan English singani ka kunga tarukta security force singna drug smuggler ahum moregi hotel amadigi phagat pangam khri hairi hairiba mioi singa si Ketmilun Kongsai Allies Minlun Kongsai se kuntraga mga kaubama ani subada Zanggolen haukip se kungani po namasum hom subada daikolam songloi se yang khagetreni hariba makoi singdigi fokat pada recover tawraba potlam singasina 2.3 kg WY tablet lupa laniga sani case oina gold pendants ani four wheeler ama Thar black color ni magi registration number na MN05 AE0201 ani ahum subada mobile phone ahum amaga loinana Aadhaar card ani ga loinana fort ki mangam khibani thazning oiriba pawm nga seyuk NSCN amasum ZUF ki ani gi marak akan mamong numai kapnakhre hairiba thawdo si Tamilnadu district ki manung sana thoki pa thawdo mani hairi thazning oiriba pawm na Tamilnadu district ki manung san ba nungba police station kon ba thawdaijang village ta ngasi ayuk khibani Thazani wariba mapamdagi phangwa paw mana hariba kuthoknaba sida asu apan thokpagi pawmokti phangba leitri adubu hariba jaga sida hauju tension wangna leireba pawmga loinana authority singna monitor tawbagi thabak akan mamong sa thari sohari ngasidagi parliament ki budget session gi ani subu saruk hauragani lok sabha gi speaker om bilagi lok thoknaba thangalakpa motion khanagadabana sarangnaba thokadori Parliament ki budget session ki ani subu saruk ngasidagi makhatana sataba horagani adumainama handak ki session asida Lok Sabha ki speaker Om Bila laktoknaba mosanam opposition members samaga taragani pana kuyik piraga Congress MP Muhammad Zawed ke Suresh amasung Malu Rabi na mangjungnana mup tawrakhibana masibu sabara puthoktuna khannabara sarangna thulakani haina national media sing report tarakli Lok Sabha majority oidabanina motion asi maithi rabasu yariba makai masibu lebasigi miyamna khangananaba ngasi Congress President Malik Arjun Kharge gi office ta opposition members sing punsinaduna lalong yathoknanaba thorang tawkhre swari President Draupadi Murmu bu BJP gi yathang matungina wa ngangba misak oire Mamta Banerjee West Bengal gi awang thangba sarukta lairiba tribal singi development asuki matik namely haina President Draupadi Murmu na phongdokraba matung West Bengal gi Minister Mamta Banerjee na President gi wapam adu yaningdaba phongdokpaga loinana West Bengal mikhal gi mangoinana President amasung BJP laingakpu hunduna nganglakpadigi politics ki asabu wathok oikhre loinana Mamta Banerjee gi wapam singna President bu ikai khumnabu utri haiduna Prime Minister Modi ni yaningdaba phongdokre President Murmu na mapan suba International Central Conference ta wa ngangbra tribal singi development asi asuki matik sothana lari ngasida natana tribal sing da lenga ki scheme sing mapung phana phangbagi sang watli haina phungtokhibani Mamta Banerjee na president ki wapam asibu yaningda phungtokladuna leba asigi president asi BJP ki yathang matung ina wa ngangba misa amawari Manipur amadi Sadiskat leiba tribal sing da aki khangi oiba thabak thorom kya sa tharakwadadi BJP na ngasi phawu tumina laisiliba karigi noiki PM Modi na Mamta Banerjee ki wapam sing asi president bu ikai khumnadabani haiduna West Bengal da president satkiba khongchat aduda Trinamool Congress lengana ulakiba thawng mataw sing adu ikai ningai ni amasum limit cross tawre haina Loubiyu haiki President phungdokhiba wapam sing adu mahaki khongchat ka mari leina West Bengal gi Bidan Nagar da pangthoknaba thawrang tawramba thawramadu Vagdogra airport manak marampi dana West Bengal lengana hongdokraba matungda mafam adura pangthoklabadi tribal singna lakpada Khudong sararoi haiba wapam thamduna President Murmu na pianaba phungdokhibani President na thawramadura West Bengal gi CM amasum minister sing amata saruk yakhidabagi matangnasu pianaba masum nungaitaba phungdokhibani
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯃꯇꯥ ꯕꯦꯅꯔꯖꯤꯅ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯟꯁꯤꯜꯂꯗꯨꯅ ꯕꯤꯖꯦꯄꯤꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯋꯥ ꯉꯥꯡꯂꯤꯕ ꯄ꯭ꯔꯁꯤꯗꯦꯟ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯗ꯭ꯔꯤ ꯕꯤꯖꯦꯄꯤꯅ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯑꯣꯐꯤꯁꯄꯨ ꯁ꯭ꯇꯦꯠ ꯀꯌꯥꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯒꯤ ꯃꯑꯣꯡꯏꯟꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝ ꯊꯝꯈꯤ ꯇ꯭ꯔꯤꯅꯥꯃꯨꯜ ꯀꯣꯡꯒ꯭ꯔꯦꯁ ꯑꯃꯁꯨꯡ ꯕꯤꯖꯦꯄꯤ ꯑꯁꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯒꯤ ꯃꯑꯣꯡꯏꯟꯅ ꯋꯦꯁ ꯕꯦꯡꯒꯜꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛ ꯖꯪꯒꯜ ꯃꯍꯜ ꯕꯦꯜꯇ ꯂꯩꯔꯤꯕ ꯇ꯭ꯔꯥꯏꯕꯦꯜ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯅ ꯌꯥꯅꯕ ꯆꯠꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯃꯃꯤ ꯎꯔꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯅꯤ ꯑꯁꯤꯗ ꯁꯤꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤꯗꯃꯛ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯌꯦꯟꯁꯤ 13 ꯔꯤꯖꯥꯔꯚ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯑꯃꯁꯨꯡ ꯑꯇꯣꯞꯄ AC 15ꯗꯁꯨ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯒꯤ ꯑꯆꯧꯕ ꯚꯣꯠ ꯕꯦꯡꯛ ꯂꯩꯔꯤ ꯍꯥꯏꯔꯤ ꯀꯔꯅꯥꯇꯀꯥ ꯃꯍꯩꯔꯣꯏꯅ ꯃꯍꯩꯔꯣꯏ ꯑꯃ ꯍꯥꯠꯈ꯭ꯔꯦ ꯀꯔꯅꯥꯇꯀꯥꯒꯤ ꯕꯜꯂꯥꯔꯤꯗ ꯂꯩꯕ ꯄ꯭ꯔꯥꯏꯚꯦꯠ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯁ꯭ꯀꯨꯜ ꯑꯃꯗ ꯀ꯭ꯂꯥꯁ 9 ꯇꯝꯂꯤꯕ ꯃꯍꯩꯔꯣꯏ ꯑꯃꯅ ꯑꯊꯧꯕ ꯄꯣꯠꯁꯛ ꯑꯃ ꯑꯃꯁꯨꯡ ꯌꯣꯠꯆꯩ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯇꯦꯛ ꯇꯧꯕꯗꯒꯤ ꯃꯍꯩꯔꯣꯏ ꯑꯃ ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ 8ꯅ ꯁꯣꯛꯂꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯑꯗꯨ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯍꯣꯁꯇꯦꯜꯗ ꯊꯣꯛꯈꯤꯕꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯇꯒꯤꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗꯨꯅ ꯍꯥꯏꯈꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗꯨ ꯕꯤꯖꯣꯏꯅꯒꯔ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁꯇ ꯊꯥꯈ꯭ꯔꯦ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗꯨꯅ ꯍꯥꯏꯈꯤ ꯊꯧꯗꯣꯛ ꯑꯗꯨ ꯀꯔꯤꯗꯒꯤ ꯊꯣꯛꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯃꯗꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯊꯤꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯁ꯭ꯀꯨꯜ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯕ ꯑꯦꯀ꯭ꯌꯨꯁ ꯑꯗꯨ ꯐꯥꯅꯕ ꯍꯧꯖꯤꯛ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯐꯣꯡꯗꯣꯛꯂꯤ ꯏꯟꯁꯄꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯄꯨꯂꯤꯁ ꯕꯥꯂꯥꯔꯤ ꯔꯦꯟꯖ PS ꯍꯥꯏꯅ ꯍꯥꯏꯈꯤ ꯃꯍꯩꯔꯣꯏ ꯑꯦꯀ꯭ꯌꯨꯁ ꯑꯗꯨꯅ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇ ꯑꯦꯇꯦꯛ ꯇꯧꯈꯤ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯍꯩꯔꯣꯏ ꯑꯃ ꯁꯤꯕꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ 8ꯅ ꯁꯣꯛꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ IGPꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏꯈꯤ ꯁꯣꯛꯂꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯈꯠꯈ꯭ꯔꯦ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯀ꯭ꯂꯥꯁ 9ꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨ ꯍꯣꯁꯇꯦꯜꯒꯤ ꯋꯥꯔꯗꯦꯟꯁꯨ ꯑꯣꯏꯕ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁꯀꯤ ꯑꯣꯖꯥ ꯑꯃꯅ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛ ꯇꯧꯕꯅꯤ ꯑꯃꯗꯤ ꯃꯈꯣꯏꯅ ꯑꯣꯖꯥ ꯑꯗꯨꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯂꯧꯔꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯨꯗ ꯁꯤꯟ ꯀ꯭ꯔꯥꯏꯝ ꯑꯣꯐꯤꯁꯥꯔ ꯑꯃꯁꯨꯡ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁ ꯂꯦꯕꯣꯔꯦꯇꯔꯤꯒꯤ ꯇꯤꯝꯁꯤꯡꯁꯨ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯀ꯭ꯔꯥꯏꯝ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯑꯦꯀ꯭ꯌꯨꯁ ꯑꯗꯨ ꯖꯣꯚꯦꯅꯥꯏꯜ ꯑꯣꯏꯕꯅ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯖꯣꯚꯦꯅꯥꯏꯜ ꯖꯁꯇꯤꯁ ꯑꯦꯛꯀꯤ ꯃꯈꯥꯗ ꯊꯤꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯃꯈꯣꯏꯅ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯄꯥ ꯃꯃꯥꯁꯤꯡꯒꯤ ꯁ꯭ꯇꯦꯠꯃꯦꯟꯁꯤꯡꯁꯨ ꯂꯧꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯀꯨꯞꯅ ꯊꯤꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯔꯕ ꯃꯇꯨꯡ ꯃꯔꯤ ꯂꯩꯅꯕ ꯀꯣꯔꯠꯇ ꯔꯤꯄꯣꯔꯠ ꯑꯃ ꯄꯤꯁꯤꯟꯒꯅꯤ ꯍꯥꯏꯔꯤ ꯔꯁꯤꯌꯥꯅ ꯆꯠꯊꯔꯛꯈꯤꯕ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛꯇ ꯌꯨꯀ꯭ꯔꯦꯟꯅ ꯃꯤꯑꯣꯏ 10 ꯁꯤꯈ꯭ꯔꯤ ꯆꯍꯤ 4 ꯐꯥꯖꯤꯜꯂꯛꯂꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟ ꯑꯁꯤꯗ ꯍꯧꯈꯤꯕ ꯄꯨꯡ 14ꯒꯤ ꯃꯅꯨꯡꯗ ꯔꯁꯤꯌꯥꯅ ꯆꯠꯊꯔꯛꯈꯤꯕ ꯃꯤꯁꯥꯏꯜꯒꯤ ꯑꯦꯇꯦꯛꯇ ꯌꯨꯀ꯭ꯔꯦꯟ ꯑꯉꯥꯡ ꯌꯥꯎꯅ ꯄꯨꯟꯅ ꯃꯤꯑꯣꯏ 10 ꯔꯣꯝ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯁꯤꯌꯥꯅ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯃꯤꯁꯥꯏꯜ 19 ꯑꯃꯗꯤ ꯗ꯭ꯔꯣꯟ 140 ꯔꯣꯝꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯐꯝ ꯀꯌꯥꯗ ꯄꯥꯛꯁꯟꯅ ꯂꯥꯟꯗꯥꯔꯛꯈꯤꯕꯅꯤ ꯑꯦꯇꯦꯛ ꯑꯗꯨꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯐꯝ ꯀꯌꯥꯗ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡ ꯑꯃꯗꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯀꯌꯥ ꯄꯥꯛꯁꯟꯅ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯊꯣꯛꯈꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯖꯦꯂꯦꯟꯁꯀꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯔꯁꯤꯌꯥꯅ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯃꯤꯁꯥꯏꯜ 19 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯁꯥꯏꯜ 18 ꯀꯥꯞꯊꯕ ꯉꯝꯈꯤ ꯂꯣꯏꯅꯅ ꯗ꯭ꯔꯣꯟ 140 ꯔꯣꯝ ꯊꯥꯖꯤꯜꯂꯛꯈꯤꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯗ꯭ꯔꯣꯟ 182 ꯔꯣꯝ ꯀꯥꯞꯊꯗꯨꯅ ꯊꯨꯒꯥꯏꯈꯤ ꯍꯥꯏꯔꯤ ꯂꯥꯟ ꯑꯁꯤꯗ ꯔꯁꯤꯌꯥꯅ ꯂꯧꯁꯤꯜꯂꯝꯕ ꯂꯝ ꯁꯀꯔ ꯀꯤꯂꯣꯃꯤꯇꯔ 294 ꯔꯣꯝ ꯌꯨꯀ꯭ꯔꯦꯟ ꯑꯃꯨꯛ ꯍꯟꯅ ꯂꯧꯁꯤꯟꯕ ꯉꯝꯈ꯭ꯔꯦꯁꯨ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯔꯤꯄꯣꯔꯠ ꯑꯃꯗꯅ ꯄꯥꯀꯤꯁꯇꯥꯟꯁꯨ ꯏꯔꯥꯟꯒꯤ ꯂꯥꯟꯗ ꯌꯥꯎꯔꯕ ꯌꯥꯏ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯏꯔꯥꯟꯒꯤ ꯂꯥꯟꯗ ꯄꯥꯀꯤꯁꯇꯥꯟꯁꯨ ꯌꯥꯎꯁꯤꯜꯂꯛꯄ ꯌꯥꯅ ꯂꯩꯔꯦ ꯂꯥꯟ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟꯅ ꯌꯥꯎꯔꯛꯂꯕꯗꯤ ꯏꯔꯥꯟꯒꯤ ꯃꯥꯌꯣꯛꯇ ꯂꯩꯗꯨꯅ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯒꯤ ꯃꯤꯆꯪꯗ ꯌꯥꯎꯔꯛꯀꯅꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅꯗꯤ ꯑꯃꯦꯔꯤꯀꯥꯅ ꯌꯥꯅꯕ ꯌꯥꯝꯅ ꯇꯥꯡꯅ ꯐꯪꯕ ꯇꯥꯟꯖꯥ ꯑꯃ ꯑꯣꯏꯕꯅ ꯏꯔꯥꯟꯗ ꯁꯣꯏꯗꯅ ꯂꯥꯟꯗꯥꯔꯕ ꯌꯥꯏ ꯍꯥꯏꯔꯅꯁꯨ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯔꯤ ꯔꯤꯄꯣꯔꯠ ꯑꯃꯗꯅ ꯑꯃꯨꯛ USꯀꯤ ꯃꯥꯌꯣꯛꯇ ꯂꯩꯗꯨꯅ ꯔꯁꯤꯌꯥꯅ ꯏꯔꯥꯟꯗ ꯂꯣꯟꯅ ꯊꯨꯞꯅ ꯃꯇꯦꯡ ꯄꯥꯡꯂꯝꯂꯤ USꯀꯤ ꯃꯥꯌꯣꯛꯇ ꯂꯩꯗꯨꯅ ꯔꯁꯤꯌꯥꯅ ꯏꯔꯥꯟꯗ ꯂꯣꯟꯅ ꯊꯨꯞꯅ ꯑꯆꯧꯕ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯗꯨꯅ ꯂꯩꯔꯝꯈ꯭ꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯛꯂꯤ ꯗꯤ ꯋꯥꯁꯤꯡꯇꯟ ꯄꯣꯁꯠꯀꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ US ꯏꯖꯔꯦꯜ ꯑꯃꯗꯤ ꯏꯔꯥꯟꯒ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯃꯅꯨꯡꯆꯟꯅ ꯔꯁꯤꯌꯥꯅ ꯏꯔꯥꯟꯒꯤ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯗꯨꯅ USꯀꯤ ꯂꯥꯟꯒꯤ ꯖꯍꯥꯖꯁꯤꯡ ꯃꯤꯗꯜ ꯏꯁꯠꯀꯤ ꯀꯔꯝꯕ ꯁꯃꯨꯗ꯭ꯔꯒꯤ ꯃꯐꯝꯗ ꯂꯩꯔꯤ ꯍꯥꯏꯕꯗꯨꯒꯤ ꯆꯞ ꯆꯥꯕ ꯂꯣꯀꯦꯁꯟ ꯄꯤꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯗꯨꯃꯛꯅ ꯏꯔꯥꯟꯅ ꯌꯥꯝꯅ ꯂꯥꯏꯅ USꯀꯤ ꯂꯥꯟꯒꯤ ꯖꯍꯥꯖꯁꯤꯡꯗ ꯃꯤꯁꯥꯏꯜ ꯑꯃꯗꯤ ꯗ꯭ꯔꯣꯟ ꯀꯥꯞꯁꯤꯟꯗꯨꯅ ꯄꯥꯛꯁꯟꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯕ ꯉꯝꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯔꯤꯄꯣꯔꯠ ꯇꯧꯅꯈꯤꯕꯅꯤ US ꯑꯃꯗꯤ ꯏꯖꯔꯦꯜ ꯑꯅꯤꯅ ꯄꯨꯟꯅ ꯏꯔꯥꯟꯗ ꯍꯦꯛ ꯂꯥꯟꯗꯥꯕ ꯍꯧꯔꯛꯈꯤꯕꯒ ꯔꯁꯤꯌꯥꯅ ꯏꯔꯥꯟ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯑꯃꯦꯔꯤꯀꯥꯅ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯀꯦꯔꯤꯌꯔꯁꯤꯡ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯃꯤꯂꯤꯇꯔꯤ ꯑꯦꯁꯦꯠꯁꯤꯡꯒꯤ ꯂꯣꯀꯦꯁꯟꯁꯤꯡ ꯏꯔꯥꯟꯗ ꯔꯁꯤꯌꯥꯅ ꯌꯥꯝꯅ ꯂꯣꯟꯅ ꯊꯨꯞꯅ ꯄꯤꯔꯝꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗꯅ
Trump hatnaba honaramba miyoi serak phanglagani. America gi President Donald Trump hatnaba honaramba Pakistan masa Ashif Raza mara leiramle haiba khudam sangdam phangba ngamkhibadagi New York ki court na mapunchi chupa jail lainabagi serak piraklaba yana lari. Ma Iran gi IRGC na training piba agent amani haina su sabsana khangmangam khri haina report asina makhata na su phungdok narakli.